ꯌꯥꯋꯣꯂꯣꯏ ꯀꯦꯞꯇꯦꯟ ꯂꯧꯔꯦꯝꯕꯝ ꯊꯥꯡꯖꯤꯡꯅ ꯂꯩꯈꯤꯗꯕꯗ UNLF ꯄꯥꯝꯕꯩꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯦ ꯄꯥꯎ ꯑꯁꯤ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ UNLFꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯌꯥꯋꯣꯂꯣꯏ ꯀꯦꯞꯇꯦꯟ ꯂꯧꯔꯦꯝꯕꯝ ꯊꯥꯡꯖꯤꯡ ꯑꯦꯂꯥꯏꯁ ꯅꯥꯎꯕꯤꯅ ꯂꯩꯈꯤꯗꯕꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ ꯂꯨꯕꯁꯤꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯔꯥꯏꯔꯣꯡꯕ ꯊꯣꯛꯁꯣꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯦꯞꯇꯦꯟ ꯊꯥꯡꯖꯤꯡ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯈꯠꯅꯔꯕ ꯃꯇꯨꯡꯗ ꯃꯥꯔꯆ 13ꯒꯤ ꯑꯌꯨꯛ ꯄꯨꯡ 10:41ꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯀꯦꯞꯇꯦꯟ ꯊꯥꯡꯖꯤꯡ ꯑꯦꯂꯥꯏꯁ ꯅꯥꯎꯕꯤ ꯀꯨꯝꯁꯤꯡ 1981ꯒꯤ ꯖꯅꯋꯥꯔꯤ 1ꯗ ꯀꯥꯟꯇꯣ ꯁꯥꯕꯜ ꯂꯩꯃꯈꯣꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯧꯔꯦꯝꯕꯝ ꯃꯦꯔꯥꯖꯥꯎ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯈꯥꯝ ꯑꯅꯤꯒꯤ ꯃꯆꯥ 8 ꯄꯣꯛꯆꯕꯒꯤ ꯃꯅꯨꯡꯗ 6ꯁꯨꯕ ꯃꯆꯥ ꯏꯇꯣꯟ ꯇꯣꯟꯕ ꯃꯄꯥꯗꯤ ꯑꯣꯏꯅ ꯐꯪꯖꯈꯤ ꯀꯨꯝꯁꯦꯡ 1999ꯗ ꯀꯦꯞꯇꯦꯟ ꯊꯥꯡꯖꯤꯡ ꯄꯥꯔꯇꯤ ꯌꯥꯎꯔꯛꯈꯤ 1999ꯗ ꯄꯥꯡꯊꯣꯛꯈꯤꯕ 18ꯁꯨꯕ ꯕꯦꯠꯁꯀꯤ MPAꯒꯤ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ MPAꯒꯤ ꯁꯥꯔꯚꯤꯁ ꯅꯝꯕꯔ 1132 ꯐꯪꯈꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ 2000ꯗꯒꯤ 2005 ꯐꯥꯎꯕꯗ ꯃꯇꯝꯗꯨꯒꯤ MTFꯇ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯌꯦꯛꯅꯕ IOF ꯑꯃꯗꯤ ꯗꯤꯛꯁꯅꯔꯤꯁꯤꯡꯒ ꯊꯦꯡꯅꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟꯃꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯈꯤ ꯃꯇꯨꯡꯗ 282 ꯕꯠꯇꯥꯂꯤꯌꯟꯗ 2006ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2 ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯈꯤ 2008ꯒꯤ ꯖꯅꯋꯥꯔꯤ 2 ꯐꯥꯎꯕꯅ GHQꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯔꯝꯈꯤ 2009ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2 ꯐꯥꯎꯕꯅ 292 ꯕꯠꯇꯥꯂꯤꯌꯟꯗ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ BPMAꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯔꯇꯤꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤ ꯀꯨꯝꯁꯤꯡ 2020ꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ SNFW ꯗꯤꯄꯥꯔꯠꯃꯦꯟꯇ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯊꯧꯗꯥꯡ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯄꯥꯔꯇꯤꯅ ꯁꯤꯟꯅꯕ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡꯗ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤ ꯑꯊꯧꯕ L ꯊꯥꯡꯖꯤꯡꯅ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞꯇ ꯂꯧꯔꯛꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯁꯛꯈꯪꯂꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯐꯝꯊꯣ ꯂꯥꯟꯃꯤꯒꯤ GHQ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ MACꯅ ꯄꯤꯈꯤ L ꯊꯥꯡꯖꯤꯡ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯁꯔꯖꯟ ꯃꯦꯖꯔꯗꯒꯤ ꯁꯦꯀꯦꯟꯗ ꯂꯦꯐꯇꯤꯅꯦꯟꯠꯗ ꯐꯝꯊꯣꯜ ꯄꯤꯈꯤ 2019ꯒꯤ ꯅꯕꯦꯝꯕꯔ 24ꯗ ꯂꯦꯐꯇꯤꯅꯦꯟꯠ ꯐꯝꯊꯣꯜ ꯄꯤꯈꯤ ꯑꯃꯗꯤ 2021 ꯆꯍꯤ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯐꯝꯊꯣꯜ ꯄꯤꯈꯤ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯄꯥꯔꯇꯤꯒꯤ ꯀꯦꯗꯔ ꯑꯃ ꯑꯣꯏꯅ ꯄꯥꯔꯇꯤꯅ ꯂꯧꯁꯤꯟꯈꯤ ꯀꯦꯞꯇꯦꯟ ꯊꯥꯡꯖꯤꯡ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ ꯑꯈꯥꯡ ꯀꯟꯕ ꯃꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯥꯔꯇꯤꯅ ꯁꯤꯟꯅꯔꯛꯄ ꯊꯧꯗꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯄꯥꯔꯇꯤꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯄꯨꯔꯛꯈꯤꯕ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯔꯩꯄꯥꯛꯄꯨ ꯅꯤꯡꯖꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯌꯥꯋꯣꯂꯣꯏ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯕ ꯁꯨꯒꯨꯅꯨꯗ ꯀꯣꯆꯥꯛ ꯊꯤꯐꯝ ꯑꯣꯏꯔꯛꯄꯗꯒꯤ ARꯅ ꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯈꯝ ꯊꯦꯡꯅ ꯁꯣꯛꯍꯜꯂꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯕ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯀꯣꯟꯆꯥꯛ ꯊꯤꯐꯝ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ARꯒꯤ ꯀꯥꯡꯕꯨꯅ ꯑꯊꯤꯡꯕ ꯊꯝꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗ ꯂꯩꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯣꯇꯣ ꯑꯃꯗꯤ 407 DI ꯇꯥꯇꯥ ꯃꯆꯥꯅꯆꯤꯡꯕ ꯀꯌꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯣꯟꯆꯥꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯣꯟꯆꯥꯛ ꯊꯤꯕ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯛꯈꯤ ꯃꯗꯨꯅ ꯃꯩ ꯆꯥꯛꯍꯧꯗꯕ ꯖꯤꯡꯒ ꯑꯃꯗꯤ ꯑꯇꯩ ꯌꯣꯠꯀꯤ ꯁꯔꯨꯛꯁꯤꯡ ꯈꯣꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯂꯥꯛꯇꯨꯅ ꯆꯠꯊꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯄꯣꯛꯈꯥꯏꯗꯕ ꯕꯣꯝꯅꯆꯤꯡꯕ ꯌꯥꯎꯔꯝꯕꯗꯒꯤ ꯄꯣꯛꯈꯥꯏꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ARꯒꯤ ꯀꯥꯡꯕꯨꯅ ꯀꯣꯟꯆꯥꯛ ꯊꯤꯕ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ARꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯊꯝꯕ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯆꯥꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯩ ꯆꯥꯈ꯭ꯔꯕ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯑꯃꯗꯤ ꯖꯤꯡꯒꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯀꯦꯖꯤꯗ ꯂꯨꯄꯥ 13ꯗꯒꯤ 15 ꯐꯥꯎꯕ ꯄꯤꯗꯨꯅ ꯂꯩꯕꯗꯒꯤ ꯅꯣꯡꯃꯗ ꯌꯣꯠ ꯃꯣꯟ 10-20 ꯐꯪꯕ ꯉꯝꯂꯕꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯐꯪꯕ ꯉꯝꯕꯗꯒꯤ ꯀꯣꯟꯆꯥꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯏꯟꯅꯔꯗ ꯄ꯭ꯔꯣꯐꯦꯁꯔ AK ꯕꯤꯃꯣꯜ ꯑꯃꯗꯤ ꯑꯥꯎꯇꯔꯗ KH ꯑꯔꯊꯔꯕꯨ ꯊꯥꯒꯠꯅꯕ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯤ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯅꯤꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ AICCꯗ ꯉꯔꯥꯡ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯤꯜꯂꯤꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯗꯤ ꯁ꯭ꯇꯦꯇꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯍꯥꯟꯅ ꯎꯈ꯭ꯔꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ MLA ꯑꯣꯏꯔꯝꯕ ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ S ꯑꯔꯊꯔꯕꯨ ꯊꯥꯒꯠꯅꯕ ꯉꯔꯥꯡ ꯐꯝꯈꯤꯕ MPCCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ AICCꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯔꯤꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯎꯀꯦꯟꯗ꯭ꯔꯣꯒꯤ ꯕꯥꯕꯨꯄꯥꯔꯥꯗ
ꯂꯩꯕ ꯌꯨꯝꯗ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯌꯥꯎꯅ ꯀꯪꯒ꯭ꯔꯦꯁꯀꯤ MLAꯁꯤꯡ ꯑꯃꯗꯤ MPCCꯒꯤ ꯃꯦꯘꯆꯟꯗ꯭ꯔ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯡ 2-3 ꯆꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯔꯦꯞ ꯑꯅꯤ ꯑꯁꯤ ꯊꯥꯒꯠꯅꯕ AICCꯗ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕꯅꯤ꯫